Kochepu village the Naga sing Landakhre Lengana Khwaidagi hena kanba operation chathagadabani WC Haukiba tangkunga humdoigi numidang do Ukhrul district ki manung chanba mong Kochepu Kuki village the Naga sing nakanba mong the Landakhre maramaduna siguma hingsa gi thawong sing asi makha tana chathaba ngamdana bagi damak talenga ki maikai dagi khwaidagi kanba security operation chathabiu haina working committee on Kuki CSO Ukhrul na thadorokpa cherol amana hairi Cherol asina makha tana hari bana tangkun ngahum dogi numidang pung tara rom tabada litan police station gi manak nang nalaiba S laho tangkul village amasung laingang chinglom de yatat akham leitana nomai kapsen nuna attack chatharakhi bani numit adogi numidang waram pung taruk lom taba matamda mongko chepu de laiba workshop amada thabak tawba church goer kauba Meeoi ama mayumda halakpagi lambi da litan range area dagi tangkul naga singna mai kai khangdana nomai kapsilaki Ngamkohen khongsai kauba Meeoi amasu nongmaina kablakpadagi makhubakta nongmaina panki tangkhul naga singi maikai dagi micham miyam singda attack tawbagi thawong asi akanba mawongda condemn tawi adubu thawdo aduda manak nangna leiriba Bihar regiment ki maikai dagi khudakta mathau taba thabak sing lokhatuna ka henba thawong sing makha tana chatha hankidaba adugi damakta di thagatpa phongdokli mafam aduda operate tawriba central security force ki masing asi akaknaba oibana ahenba central force sing thamjinba yauna Government के माइकाई देगी civilian सिंगदा ngaihak leitana attack chathariba si thingnaba security force ki akanba operation chathanaba demand tawri local residents singna sigumba attack sing asi thengnanaba self defense ki thawong ke chathariba si aranba mi amada yengloidabani hari maraksida KSO Ukhrul gi maikai degi thadurakiba cherol amana haribana Ukhrul amasung Kamjong district ki manungda leiriba village youth club amasung KSO gi unit singna makhoi gi khulsing adu Kangpokpi district ki manungda laiba khulsing ni haina signboard sing thenaba akanba instruction pikre haidi Naga taruk fajan khibagi mayokta protest rally chatkhre deputy CM nemcha ki jen mafam lokthongna badabi tawkhre Kuki militant singna Naga micham taruk hostess oina fajin duna thamkhiba adubu yaningdaba phongdoktuna amasung athubada thadokadabani nemcha ki jenna state asigi deputy chief minister oina thabak tawbagi mahutta Kuki gi deputy chief minister oina thabak tawribasi yaningde Deputy Chief Minister Nemcha Kipjen khudakta mafam lokthokadabani haina davi tawraduna Imphal da rally chatkhre Loinana CM da su memorandum pisinduna taksinkhre Naga People's Union gi lamjing makha da pangthokiba rally adu Imphal Iski Travel Market tagi hauraga CM Banglo tamna laki rally adu da saruk yakiba singna go back Central Force Nemcha Kipjen down long live Manipur fajinduna thamliba Naga taruk thadokadabani haina kholau kaya su lauki rally aduda palace compound mayagi thangal general gi statue khiliba traffic island adu yorakpa matamda security singna thatuna chalhan khide loinana police ki maikai degi Naga People's Union gi mihu taruk khangat laga chief minister unaraga memorandum pisinba yahanki rally aduda tongan ba indigenous Naga amasung maitai community singna nat ki oiba fijol setuna saruk yaki security singi maikai degi su Pamdaba thokdok sing thoktanaba haiduna akanba mawongda Jackson Thaurang sing lokhatki Chief Minister da memorandum pisinba chatkiba Naga People's Union gi mihut sing adu halaktriba fawba yamnaba protester sing aduna palace compound da ngairaga leiki mafam adumakta dasu protester sing aduna fajin kiba Naga taruk athubada rescue tawgadabani thawdo asida chenariba khulai paiba group sing adugi mathakta matik chaba action lawgadabani haina davi tawki khongjang aduga mari lainana CCRNR gi X Member Julia Singlai na phongdokhibada Kuki singna fajin khiba Naga micham taruk adu sina natraga hingna Naga singda sinagadabani Deputy Chief Minister Nemcha Kipjen Minister from dagi lokthokadabani thawdo asigi achumbana karino aranbana karino haibadu khangna government na thabak tawgadabani Kuki militant singna ahanbada mitei singda landarambadagi haujingna Naga singda paksana landaba haurakle Ukhrula amasung Kamjong district khaktada Kuki singna attack chatharamba du ngasina foothills area Tamenglong amasung Nonegi mafam kayada paksana attack chathaba haure Lairiba fibam asida Deputy Chief Minister Nemcha Kipjen laibak ki mapi mapa ama oina thabak tawde Kuki khaki interest ta thabak tawi Naga taruk fajin khiba sigi matangda Deputy Chief Minister Nemcha Kipjen na nong mata wahai ama fawba hai khiba leite travel singi chawkhat thoranga mari lainana thadarakhiba senfam sing Naga area da amata yaude hill area gi fan pomba Nemcha Kipjen na paisilaga apunbagi oina thabak tawdre Naga singna makhal amata gi kanaba fangdre mahangna Deputy Chief Minister oiribasi Kuki gi Deputy Chief Minister oina leiravani na Tana Deputy Chief Minister oinabagi moral responsibility leite maram aduna Nemcha Kipjen athubada Deputy CM gi famdagi lokthokadabani fajin khiba Naga sing thadoraktriba fawbada makha taba khongjang kaya changsilakani haiki bazar gi wholesale dukan singda khudaki oina yengsinkhre Imphal gi Naga mapal amasung thangal bazar gi alugali na chingbada
Wholesale dukan phambasingna pochagi mamal hena yonba thingnaba KFNPD amasung Wet and Measures Department gi official singna surprise inspection chathakre. Inspection adu KFNPD gi Director Yumnam Nelson Mingeng makada Imphal West District Supply Officer L Iboto Mina Luchingba official team amana wholesale famba dukan singda hakthengna na chatuna yengsinkhibani. Official team aduna yengsinba matamda lengang na lepkhiba tilhau mamal kg amada lupa kunthra dagi hena yolamba thengnaki. Lengang na lepa mamal dagi hena yolamba dukan singda karigi mamal hena yolibano haina official gi aduna wahang tawbaga loinana mamal hena yondana bapautak supiram ki loinana lengang na lepa mamal dagi makata na hena yolamba thengnarabadi shop license kakkani haina warning tawrum ki hiramasagi matang da Imphal West ki District Supply Officer L Iboto Mina hai nongmada changdraba yadaba chana thaknaba polam ama oiriba alu amasung tilhaugi mamal asi hena yole haibagi wakat lakpadagi achumaran khangdoknaba inspection asi chathabani. Wholesale dukan famliba singna lengang na lepa potchai gi mamal dagi hena yonba yarwa yolabadi action logani amadi matamga chunaba pochagi anauba mamal su lengang na thobada leplagani haiki. MLA Santina lupa lak ama khusinakre. Puwariga sagonariba moirang kanglairol kannaba honabada pangbeba mating pangani. Thangjing Yagai Rail Marup amasung moirang kanglairol kannaba honariba lupsingna lawriba thaudang asi tunggi mirol gidamaktani haina moirang kendragi MLA thongam Santina phongdokre. Moirang kanglairol gi maramda lairik iraga phongba ngamdana lairiba sing lairik phongnabagi damakta MLA thongam Santina mahaki Local Area Development Fund dagi lupa lak ama kaithoktuna thangjing Yagai Rail da khusinnabagi thauramda wafam asi phongdokhibani. Fake news thawaina semlakwa social media platforms in the section na yengsimba phai hadakta India government ki National Disaster Management Authority amasung Department of Telecommunication asini na khusamna duna India pumbada social media ki kuthang da mock drill ama pangthuki samana ba matam da miyamna painari smartphone sing da test alert ama khak khonghalaki mai pakna test alert adu lebak asigida karigumba thodok wathok ama natraga natural disaster ama thoklam dai da mioi pumlamang section na leiba ya na ba thaurang ama kak paket pani madudagi social media haibasi hojiki matam da kayam yamna maru oikrabage haibadu asang bukudam oirabani online platform sing amasung application sing asi mioi ba khunai da khwaidagi kanarba amasung yamna mathau taba ama gumna sijana post query Facebook WhatsApp Instagram YouTube amasung X na singba social media platform sing asinai koi pumnamakpu amaga naksin na ba hele aduga amagi mi mapau mipum tingna khangan bangamle asiguma makhalgi platform ase hojikti khwaidagi mapangan kali khudakta mioi lakaya da thodok wathok amagi ipau phangan bangami maram aduna newspaper gi kongsat pawbo maning hanbaduna torogi platform sing asigi mateng lawruga mioi kaya ama su hinghalle lalon itik khumang chawsil halle lenga ki oiba ipau su khudakta miyam da phangan bangamle education gi mangan pibata nungai halle miyam na aranbo oina lawna ramba court ki proceeding pawbo social media platform sing da live oina uhan bangamle makhal kaya gi entertainment su yengjaba yare inga sagi nongju nungsagi ipau su khudak ki oina phangan bangamle na kaya gi senpham su pire aduga lalon basing na pot yonaba ki mafam ama su oire khudam oina hairabada mi kaya gi tangai fadana kaya marom da social media haibasi yaut yorakle hojik amuk artificial intelligence hapsin duna social media ki platform asik aduke matik khumang chawsin haibadu oikre iba paba thoktaba misam miyam kanagumba tharakpa sithi ama paba mobile phone sinar ge AI gi khutang na konjel oina pan bangamle lon kaya amagi translation su pi bangamle masidagi su hendokla duna application ama iba complaint ama iba paba irai laiba tangka koirakle thaina mamangai ta kap kiba musi tawraba black and white ki photo fawba housing number fajaraba color sing kaloina na photo print tawba yare adubu asuk yamna kana khraba platform sing asika nagumba kharna kari maram ki damaktano haiba khangtaba mongda lana sijinari mi account hack tawba personal file sing huran banam thak tawraga migi account dagi sen huran ba amadi social media da miyoba kaya ama ikai khumnaba mangba yaba sasinna bu wafam kaya thagalak punising matawduna miyam dagi yamna sauna khudong sa da mayokna hali manipur da kangrup ki irang leitaraba miyamna social media ki platform sing asining thina param sumna sijinari pra haibasi marilina bu authority na mideng sang badawna tawi sasinna ba account kaya morom hanglaga sumda ba ran bu ipau mayam ama social media da thagatuna miyam bu sarang na fibam amadale helle khudam oina kuki singna fakiba naga gi miyoi taruk adu on thok pa fibam sadana hatlaga leinung dagi fangle naga singna fakiba kuki gi misam taraga mari adu so hatok lamle haibana singba khudakta irang toklak pa yaba semsin sajen ba paw mayam ama thadurak i masidagi hendok tuna asiba haksang sing adu lai makong da lai balan mi gi kem da leire rims ki mok to puraklaga ni haina pawba fongjin duna pawmi sing pawba kakngau na ba yahole asigumba sasen na ba ipau sing asi AI sin na ba hinglingai gi saktam sing adu asibu oina uhanduna awaba nang laba imung manung ki mioi sing da sathire ba sai theng piri phajin khaba mioi sing
adugi imung manungda hing nungtil numidang thidana makoibu thadorakpagi nungaiba pau ngairingai ki sarukta asibu oina phangle haiba I pau ngakta laklagadi imung aduda leiriba maja masum mama mapa oibasingna kari oiramgadabage asauba aduna maram oirga kangbu amagi afang bahanglakpa migi kulasanglaga attack torokpa natragana thawai nungai mandabadagi masa mathanta sinnabadura makoina pamlibase tonga hebasi matam amadadi sinbungwari oirami matamduda fawba tonga makhong pali hainaramlibani haibadi yamna thuna yang nami amadagi mi amada sandogi hainaramlibani hauzik social media da platform asinam malem asi pitru pikpa mafam ama oiribani second khara khakta malem sinba thungna pau yohunwa ngamlibani aranba pau adu social media da tonga oina sandorakpada madura thokadaba khudong thiba sing adu mai kai yauda ba mong da fake news semliba kangbu aduna thawoina lumna laude madu semliba kangbu adugi wakhalon adu sangakpani matang asida panjaningbo wafam di kanglup ki irang thokningai matam asida kanglup amaga lanna launa ba yaba mong da rarop au sandok kangbu adu faraga logi oiba serak phanganbagi tangai phatabalai masigi damakta lengang na lingliba cyber crime police station ASP ama thamlaga personal samnga gi mathakta tabuk tawhanduna question senaba matam yaure khudong thiba mayong nakraba tungda mara lebasing thiraga phabagi mohot khudong thiba thok trengai da aranba pau santokpa kangbu adu thina na ba thabuk laukhatpana phagani haijaningi ahal lama siramle masagi sahi humpuga mangarom suraba ahal lama sasan loiba farm amada thori yanduna siramle hariba thaudoga singarang ayupung manga khairom taba matamda Patsoi police station ki manung chanba yurem bam laikai morkhong paring ki farm da thokibani laikidraba hal adu sagol tongba wang laikai dagi sukham rajen kawi mahak farm adu gi mapu oiduna chalai bani hairi laibak thiba thaudoga adu ngarang ayuk mahak na farm adu yot ki Firolda Thauri Yanduna Siraga Leramba Thingnarkibani asiba haksang police ki kangbuna laukaraba matung da teams ki mirel sangda PM tawraba matung imungunung da kusinakre thaudoga aduga mari lenena Patsoi police na case ama laukat kre hojik phawbagi oinadi kari maram gi damakta Thauri Yanduna siram libano haiba khang bangamdri hairi